ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩꯄꯔꯥꯝ ꯁꯦꯗꯨꯜ ꯀꯥꯁ ꯒꯔꯜꯁ ꯍꯣꯁꯇꯦꯜꯗ ꯍꯥꯡꯕ ꯆꯨꯔꯆꯥꯟꯄꯨꯔ ꯚꯤꯛꯇꯤꯝꯁꯀꯤ ꯑꯗꯣꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯁꯤꯗꯅꯤ ꯂꯩꯖꯔꯤꯕꯁꯤ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤꯅ ꯍꯧꯈꯤꯕ ꯑꯣꯒꯁ 24ꯗ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯃꯥꯏ ꯄꯥꯛꯅ ꯂꯦꯟ ꯇꯧꯈ꯭ꯔꯕ ꯆꯟꯗ꯭ꯔꯥꯌꯟ 3 ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯅꯟ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯇꯥꯐ ꯑꯃ ꯑꯣꯏꯅ ꯑꯦꯀꯥꯎꯟ ꯁꯦꯛꯁꯟꯗ ꯂꯩꯔꯀꯥꯟꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯃꯒꯅꯤ ꯆꯪꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ISROꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯣꯖꯦꯛꯇꯨꯗ ꯌꯥꯎꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯃꯔꯥꯝ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝꯗꯗꯤ ꯌꯨꯝꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨꯃꯛꯄꯨ ꯃꯁꯥꯃꯛꯇꯤ ISROꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯅꯕ ꯁꯨꯇꯤ ꯐꯥꯎꯕ ꯂꯧꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇꯨ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯔꯨꯞ ꯑꯃꯒꯅꯤ꯫ ꯃꯔꯨꯞꯇꯨꯒꯤ ꯃꯤꯡꯁꯤ ꯃꯁꯥꯗ ꯑꯗꯨꯝ ꯍꯥꯏꯍꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯩꯆꯣꯝꯕꯝ ꯖꯦꯝꯁ ꯀꯧꯖꯩ꯫ ꯑꯩꯁꯦ ISRO ꯖꯣꯏꯟ ꯇꯧꯕꯁꯦ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ ꯉꯁꯤꯗꯒꯤꯀꯣ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯆꯟꯗ꯭ꯔꯌꯥꯟ ꯃꯤꯁꯟꯒꯤ ꯑꯩꯈꯣꯏꯗꯤ ꯅꯣꯟ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯗꯨꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯔꯣꯜꯁꯦ ꯀꯩꯅꯣꯅꯤ, ꯖꯤꯔꯣꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯤꯁꯟꯁꯤꯗꯩꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ISRO ꯑꯦꯁ ꯑꯦ ꯇꯤꯝ ꯂꯣꯏꯅꯃꯛꯀꯤ ꯀꯩꯅꯣ ꯂꯩꯒꯗꯦꯕ, ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯗꯤꯐ꯭ꯔꯦꯟ ꯀꯦꯄꯥꯁꯤꯇꯤꯗꯀꯣ ꯃꯣꯏꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯒ ꯑꯦꯁ ꯑꯦ ꯅꯣꯟ ꯇꯦꯛꯅꯤꯀꯦꯜ ꯄꯔꯁꯟ ꯑꯩ ꯀꯩꯅꯣꯗ ꯂꯩꯖꯕꯅꯤ, ꯑꯦꯀꯥꯎꯟꯁ ꯑꯦꯔꯤꯌꯥꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯔꯣꯀꯦꯠꯀꯤ ꯁꯕ ꯁꯤꯁꯇꯦꯝꯒꯨꯝꯕꯒꯤ ꯄꯥꯔꯠꯁ ꯀꯩꯀꯥꯒꯤ ꯄ꯭ꯔꯣꯀ꯭ꯌꯣꯔꯃꯦꯟ ꯑꯗꯩꯗꯤ ꯄꯦꯃꯦꯟ ꯄ꯭ꯔꯣꯁꯦꯁꯤꯡꯒꯨꯝꯕ ꯇꯧꯕ ꯁꯤꯒꯨꯝꯕꯁꯤꯗꯩꯗ ꯀꯩꯅꯣ ꯇꯧꯖꯩ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯁ ꯇꯤꯝ ꯑꯣꯏꯖꯩ꯫ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯗꯤꯂꯦꯃꯥ ꯂꯩꯕ, ꯇ꯭ꯔꯥꯎꯃꯥ ꯂꯩꯕꯅꯆꯤꯡꯕ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ, ꯁꯤꯒꯤ ꯑꯦꯁ ꯄꯥꯔꯠ ꯑꯣꯐ ꯑꯦꯀꯥꯎꯟꯁ ꯇꯤꯝ ꯀꯣ ꯑꯩꯈꯣꯏ ꯔꯤꯒꯨꯂꯔꯂꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯕ, ꯄꯦꯃꯦꯟ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯕ ꯁꯤꯕꯨ ꯑꯗꯨꯝ ꯇꯧꯋꯦ꯫ ꯑꯗꯨꯒ ꯑꯣꯜ ꯑꯣꯐ ꯑꯦ ꯁꯗꯟ ꯃꯦꯒꯤ 3rd ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩ ꯃꯇꯝꯁꯤꯗꯩꯗ ꯃꯦꯒꯤ 3rd ꯁꯤꯗꯩꯗ ꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯦ ꯊꯣꯛꯑꯦ꯫ ꯏꯟꯁꯤꯗꯦꯟꯁꯦ ꯊꯣꯛꯑꯕ ꯃꯇꯨꯡꯁꯤꯗꯩꯗ ꯏꯚꯟ ꯑꯩ ꯏꯁꯥꯃꯛ ꯐꯥꯎꯗ ꯀꯩꯅꯣ ꯇꯧꯔꯦꯕ, ꯍꯥꯏꯕꯗꯤ ꯇ꯭ꯔꯣꯃꯥꯗ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯇꯧꯁꯜꯂꯛꯑꯦꯕ ꯑꯩꯁꯦ ꯂꯩꯅ ꯂꯩꯅ ꯑꯩꯗꯤ ꯀॉन्स्टेंटली ꯑꯩꯈꯣꯏꯒꯤ ꯑꯍꯟꯉꯩꯁꯤꯒ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯋꯤ ꯅꯨꯃꯤꯠꯁꯤꯒꯤ इवनिंग पुंग मरी मखाई मंगा स्वाइसिदगी मैं अदुम रेगुलरली कांटेक्ट तौर ले अदुदै तुमबसु याद्रे हिंग तुमद्रे हाइदि मोइगी सिचुएशन दु यामना क्रिटिकल ओइबा कैनोदा लैबनिना आइसु इसामसु तुमगिद्रे मनुमितु अदैदि नोंगालगसु आइजे थबकसु चटपा ngamgide अदैदि सुम आइदि मोइजे सेफ ओइदे निमित मरी मंगानी से चोचामपुर अदुम लैयेब सिगी मोइना कैनोदा लेकाय अमखक ले अखोइ लेकाय सिदी खरा कैनो ओइना ताबा हाइतार युमसे साइफुरबा ताबा दै मोइगी वाखन्दा लैबना आइदि खरा कॉम्पैक्ट ओइना ताबा युम अमदा लै चंगागा लैतारगदि मोइजे खितंग सेफ ओइगद्रा सिक्युरिटी गुमा पिबिगद्रा हाइना खनजबा जांदि अदुगी मफमदु लाए अदुबु अनफॉर्चुनेटली टारगेट की मैतै ना पुन्ना ताबा मफम हाइतार अदुगुमा लेकाय तो अन टारगेट तौरे मोइजे युम मै थाबा हरे इवन मोइना लै युम दुबाउ युम मै थाबा हरे आइजे दुम मैदि सोफोन वारी सानाइने को सोंदा आइजे याद्रे आइजे वाखनसे लैबि याद्रे दैदि तुंबा याद्रे अदैदि मथंगी नुमित की अर्ली मॉर्निंग सिदैदा मोइजे केनोदा चल असम राइफल्स की केम चले अदु बाउदा अदुम काय हाइतारे सम प्रोवोकेशन दे तुम लैबदो अदुदा अइंगोंदा माइंड दसु याम डिस्टर्ब तौरे अदु मतमदुदा आइजे याररोय खंगदना वाखनदि याररोय खंगदना आइजे आइगी मिसेस नंग सुति लौथो तौराइजे हप्ता मुक सुति लौथोगा हाइदि यामना केनो तौरिङै बिजी ओबा शेड्यूल लैरिङै मरक्तुदैदा आइजे सुति लौथोगा मफमदु चले खितंग माइंड स्टेबल ओइरकान्दा मोइसु चुचामपुरदगि थोरए मतमदुदि अदुगी मतुंगदा आइजे रिपोर्ट तौरगा ऑफिसदा चंद्रयान जे जुलाई 14 दा लॉन्च तौरे ऐसे युमदा लैरिबा मोइदु अदुम नुंति खदिंगी वारी बुदि सानै मोइदु दुबो अइंगोंदा वाखन अमा अदुम लैजबा हाइतारे मोइना अइने सिदैदि नुंगाइने लै मोइना कमाइन लैरमदोइनो हाइबि वाखन अमा एमा अदुम लाय ऐजे डेट 21 सिदै अगस्त की 21 सिदैदा फॉरे मोइगी अवाबा सिदैदा लैरिबा मयामसि अवाबि सरुक यारुगे अदैदि प्लस आइगी कैपेसिटी दगी करी करी तौबो ngamba लेके अदुगी वाखन दैदि थोक्चरे अदुगा सिगी अखोइगी केनोस चंद्रयान सी सॉफ्ट लैंड तौबसि अगस्त की 23rd तन अनफॉर्चुनेटली आई अदुगी लाइव स्ट्रीमिंग दुसु
ꯎꯍꯧꯗ꯭ꯔꯦ ꯃꯐꯝꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯟꯗꯤꯁꯟꯁꯤꯅ ꯏꯟꯇꯔꯅꯦꯠ ꯀꯅꯦꯛꯇꯤꯚꯤꯇꯤ ꯑꯇꯩꯗꯤ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯤ ꯄꯥꯎꯁꯦ ꯏꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯣꯐ ꯂꯦꯟꯗꯤꯡꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯎꯔꯤ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯂꯥꯛꯄꯗꯣ ꯍꯥꯏꯗꯤ ꯁꯛꯁꯦꯁꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯦ ꯂꯩꯁꯣꯡꯕꯝ ꯅꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯗꯤ ꯐꯥꯏꯅꯦꯜ ꯂꯩꯉꯥꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕꯁꯤ ꯗꯤ ꯐꯥꯏꯅꯦꯜ ꯂꯩꯉꯥꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯆꯥ ꯑꯅꯤꯁꯤ ꯁꯦꯝꯕ ꯍꯧꯒꯠꯂꯛꯄ ꯍꯥꯏꯗꯤ ꯑꯩꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯂꯩꯕꯁꯤ 1983ꯗ ꯍꯧꯕꯅꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯉꯥꯝ ꯄꯨꯟꯖꯥꯎꯕꯗꯒꯤ ꯑꯗꯨꯅ 83ꯁꯤꯗꯒꯤ ꯍꯥꯏꯗꯤ ꯆꯨꯔꯥꯡꯗ ꯂꯧ ꯎꯔꯦ ꯂꯧ ꯀꯥꯔꯛꯑꯦ ꯑꯗꯩ ꯂꯩꯉꯣꯏ ꯆꯤꯡꯕ ꯈꯣꯠꯄ ꯇꯧꯔꯒ ꯏꯆꯥꯁꯤꯡꯁꯤ ꯁꯦꯝꯖꯔꯛꯑꯦ ꯏꯆꯥꯁꯤꯡꯁꯤ ꯁꯦꯝꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯍꯥꯏꯗꯤ ꯍꯦꯛ ꯗꯣꯟ ꯕꯣꯁꯀꯣꯗꯐꯥꯎ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯤꯡ ꯆꯟꯕꯁꯦ ꯐꯪꯉꯛꯈꯤꯗꯦ ꯍꯥꯏꯗꯤ ꯏꯆꯥꯁꯤꯅ ꯂꯧꯁꯤꯡꯒꯤ ꯂꯥꯏꯟꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨ ꯁ꯭ꯀꯨꯜꯁꯤ ꯈꯣꯡꯗ ꯇꯥꯟꯅꯕꯁꯤ ꯈꯔ ꯋꯥꯡꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯅꯛꯅꯕꯗ ꯇꯝꯃꯒ ꯇ꯭ꯌꯨꯁꯟꯐꯥꯎ ꯂꯧꯕꯤꯔꯛꯇꯦ ꯑꯗꯣ ꯃꯣꯏꯅꯤꯅ ꯇꯝꯅꯤꯡꯕ ꯇ꯭ꯔꯦꯠ ꯀ꯭ꯂꯥꯁ ꯑꯃꯒ ꯌꯧꯅ ꯍꯥꯏꯗꯤ ꯇꯝꯍꯟꯕ ꯉꯝꯈꯤꯑꯕ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯌꯥꯝ ꯋꯥꯔꯒꯁꯨ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯣꯠꯅꯕꯒꯤ ꯍꯣꯠꯅꯖꯃꯟ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗ꯭ꯔꯥ ꯃꯃꯥꯟꯅꯕꯗꯒꯤ ꯇꯨꯡꯕ ꯉꯝꯃꯤꯁꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯩꯁꯤ ꯏꯆꯥꯁꯤꯡꯁꯦ ꯏꯅꯥꯛꯇ ꯑꯝꯇꯪ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯜꯂꯦ ꯑꯗꯨꯒ ꯄꯩꯁꯥ ꯈꯛꯇꯅꯗꯤ ꯌꯥꯔꯛꯇꯕꯅꯤꯅ ꯌꯦꯡꯁꯤꯟꯗꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯑꯩꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯕ ꯀꯩꯅꯣ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏꯕꯒꯤ ꯐꯤꯂꯤꯡꯁꯇꯣ ꯃꯣꯏꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯛꯑꯦ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣꯅ ꯁꯝꯍꯧ ꯁ꯭ꯋꯥꯏꯁꯤꯒꯤ ꯀꯩꯅꯣꯅ ꯑꯉꯥꯡꯉꯩꯁꯦ ꯁ꯭ꯀꯨꯜ ꯀꯥꯕꯗꯤ ꯍꯧꯔꯦ ꯑꯗꯨꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯣꯏꯁꯦ ꯇ꯭ꯌꯨꯁꯟ ꯐꯤꯁ ꯀꯩꯀꯥ ꯑꯦꯛꯖꯥꯝ ꯇꯧꯔꯒꯀꯣ ꯁꯤꯗ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯀꯥꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯊꯪ ꯆꯍꯤꯗꯗꯤ ꯃꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯤꯅ ꯐꯤꯁ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯗꯩꯗꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯃꯃꯥ ꯃꯄꯥꯉꯩꯒꯤ ꯂꯥꯏꯐꯂꯤꯍꯨꯗꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯝꯇ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯏꯟꯀꯝ ꯍꯥꯏꯕ ꯀꯩꯝ ꯂꯩꯇꯕꯅꯤꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯏꯗꯅ ꯐꯦꯁ ꯇꯧꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯇꯩꯃꯁꯤꯡ ꯏꯅꯦꯁꯤꯡ ꯂꯩꯔꯤꯕꯉꯩꯁꯦ ꯃꯣꯏꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯀꯩꯅꯣ ꯑꯣꯏꯕ ꯁꯤꯒꯤ ꯇ꯭ꯔꯣꯃꯥꯗꯨꯗꯒꯤ ꯃꯣꯏꯁꯦ ꯑꯌꯥꯝꯕꯅ ꯊꯣꯔꯛꯇ꯭ꯔꯤꯕ ꯑꯗꯣ ꯃꯣꯏ ꯁꯤꯁꯦ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯗꯤ ꯊꯕꯛꯀꯨꯝꯕ ꯑꯃ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯁꯨꯝ ꯑꯦꯟꯒꯦꯖ ꯇꯧꯔꯒ ꯂꯩ ꯇꯥꯔꯒꯗꯤ ꯏꯟꯀꯝꯁꯨ ꯂꯥꯛꯄ ꯑꯗꯩꯗꯤ ꯄ꯭ꯂꯁ ꯃꯣꯏꯅ ꯊꯦꯡꯅꯈꯤꯕ ꯏꯟꯁꯤꯗꯦꯟꯁꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯗ ꯂꯩꯔꯤꯕ ꯇ꯭ꯔꯣꯃꯥꯗꯣ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯉꯝꯒꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯀꯩꯅꯣꯒꯨꯝꯕꯁꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯍꯜꯂꯦ ꯍꯥꯏꯕꯗꯤ ꯁꯤꯗꯩꯗ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯥꯛꯑꯦ ꯁꯤꯒꯤ ꯖꯣꯕ ꯀꯥꯔꯠ ꯀꯩꯀꯥꯗ ꯄꯤꯗꯅ ꯈꯣꯠꯇꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯔꯤ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯣ ꯈꯔ ꯊꯨꯅ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯊꯕꯛꯀꯨꯝꯕ ꯑꯝꯇ ꯑꯣꯟꯊꯣꯛꯑꯒ ꯊꯕꯛ ꯄꯤꯔꯒ ꯀꯩꯅꯣ ꯂꯩ ꯇꯥꯔꯒꯗꯤ ꯏꯟꯀꯝꯁꯨ ꯂꯥꯛꯀꯅꯤ ꯃꯣꯏꯒꯤ ꯑꯉꯥꯡꯒꯤ ꯏꯗꯨꯀꯦꯁꯟ ꯁꯞꯄꯣꯔꯠ ꯇꯧꯕꯁꯨ ꯉꯝꯒꯅꯤ ꯄ꯭ꯂꯁ ꯁꯤꯒꯤ ꯇ꯭ꯔꯣꯃꯥꯗꯨꯗꯤ ꯊꯣꯛꯂꯛꯄꯁꯨ ꯉꯝꯒꯅꯤꯅ ꯈꯜꯂꯦ ꯆꯥꯎꯈꯠꯀꯦ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯁꯦ ꯀꯩꯅꯣ ꯑꯣꯏꯒꯦ ꯑꯩꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯃꯤ ꯑꯣꯏꯒꯦ ꯗꯦꯕꯂꯞꯃꯦꯟꯒꯤꯗꯃꯛꯇ ꯐꯣꯀꯁ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯁꯦ ꯑꯃ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯥꯟꯁꯤꯗꯤ ꯗꯤꯁ ꯏꯁ ꯅꯣꯠ ꯒꯨꯗ ꯍꯥꯏꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯏꯝꯄꯦꯛ ꯇꯧꯋꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯐ꯭ꯌꯨꯆꯔꯗ ꯀꯩꯁꯨ ꯑꯐꯕ ꯀꯩꯅꯣ ꯑꯣꯏꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯁꯨꯝꯕꯁꯦ ꯇꯣꯛꯑꯒ ꯗꯦꯕꯂꯞꯃꯦꯟꯒꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕꯁꯤ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯄꯥꯝꯃꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯁꯤ ꯃꯌꯥꯝꯁꯤ ꯅꯦꯁꯟꯒꯤꯗꯃꯛꯇꯅꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯤ ꯂꯧꯃꯤꯁꯨ ꯑꯣꯏꯁꯅꯨ ꯒꯥꯔꯤ ꯊꯧꯕ ꯗ꯭ꯔꯥꯏꯚꯔꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝ ꯃꯦꯗꯤꯌꯥꯁꯨ ꯑꯣꯏꯁꯅꯨ ꯂꯣꯏꯅꯃꯛꯁꯤ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯅ ꯅꯦꯁꯟꯒꯤꯗꯃꯛꯇ ꯇꯁꯦꯡ ꯇꯁꯦꯡꯕ ꯄꯤꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯑꯦꯟꯀꯔꯦꯖꯃꯦꯟ ꯑꯃꯗꯤ ꯆꯪꯏ ꯂꯥꯟ ꯍꯥꯏꯕꯁꯤꯅ ꯀꯥꯟꯅꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯥꯟ ꯍꯥꯏꯕꯁꯤꯅ ꯃꯥꯡꯍꯜꯂꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯈꯪꯐꯝ ꯊꯣꯛꯏ ꯏꯔꯦꯁꯄꯦꯛꯇꯤꯚ ꯑꯣꯐ ꯀꯥꯁ ꯔꯤꯂꯤꯖꯟ ꯄꯨꯝꯅꯃꯛꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯂꯥꯟ ꯍꯥꯏꯕꯁꯤꯅ ꯗꯦꯕꯂꯞꯃꯦꯟꯗ ꯃꯅꯤꯡ ꯍꯜꯂꯒ ꯑꯗꯨꯝ ꯆꯠꯈꯤꯒꯅꯤ ꯇꯁꯦꯡꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯤꯜꯂꯤꯕ ꯑꯩꯈꯣꯏ ꯂꯩꯆꯣꯝꯐꯝ ꯖꯦꯝꯁ ꯃꯁꯥꯃꯛꯅ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯀꯌꯥ ꯇꯥꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯁꯥꯟꯇꯤꯗ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤ ꯐꯥꯎꯕꯗ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯏꯟꯗꯤꯌꯥꯒꯤ ꯏꯁꯔꯣ ꯌꯥꯝ ꯁ꯭ꯄꯦꯁ ꯔꯤꯁꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯌꯥꯝ ꯂꯣꯏꯅꯃꯛ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯆꯟꯗ꯭ꯔꯥꯌꯟ 3 ꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯊꯥꯗ ꯂꯦꯟ ꯇꯧꯅꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯅꯟ ꯇꯦꯛꯅꯤꯀꯦꯜ
accounts staff of Moina so Bangalore and City Yagi my pack issue Manipur give me have a much my pack the James Lashon the Johan Piri Musi the James Lashon the Pay News the camera person Kennedy Tonagalana Paudam Zeribu KK Laibaram Bisnupur